Sakhangdabasingna ITLF ki office Thugairamle Kuki Khutlai Paibasingna CVDF ani Furamle Pawasi ngasi nungthil Fajinkhiba Khutlai Paki Maira Pause dagi laukhatjabane ngarang numidang nongyai matung pung 12:30 kunthrarom taba matamda Churachandpur district ke Tuibongda leiba Indigenous Tribal Leaders Forum ITLF ki office Sakhangdabasingna paksana thugaiduna mang taghalamle Central Village Defense Force CVDF ki miyoi ani maram taktana Furanbadagi soktuna Churachandpur district hospital da laikanakre haire pawasina hai Sakhangdaba miyoi sing aduna ITLF office ki thong phakaiduna manungda changlaba matungda office adugi computer table Toukhre maruoiba file sing thugaiduna mangankhe maduda natana office adugi mingsel gi thong thongnau sing su thugaikhe loinan library section gi lairik sing chakhaiba made yamna chauna amangata thon ki haire Haujik Pauba Tawong adu kanana Chatharakle waiba chapchaba khangba ngamdre miyoi 15 khuling duna laklaga ITLF ki office adu amangata thogalamba oigani haina thajanare nakal amaromda ngarang numidang pung 10 rom taba matamda Khutlai Paibasingna Central Village Defense Force CVDF ki miyoi anne maram taktana Furambadagi soktuna Churachandpur district hospital da laikanakre haire pawasina hai Central Village Defense Force CVDF ani adu Kuki Khutlai Paibasingna Tuibongda maram taktana Furamkhibane Makoi ani Furamkhiba du handak ITLF amade Kuki inpigi mathakta khongjang changsinkibagi mayokta Furambo oigani thajanare soglaba miyoi ani adugi chapchaba masak maming khangba ngamdre amaromda pawse asina phangba pawgi matungina de soktuna laikanariba miyoi ani adu ngasi ayuk pung 9 lom tabada Maruti Gypsy amada lakhiba miyoi kangbu amana hospital dagi Toukhre haire soglaba miyoi ani adu pukhibagi mayokta miyamna hojik Churachandpur da irang haukhre Security Force ki kangbuna akanba section thaurang laukhatkre haire panba yabadi handak khul ngakpagi thabak tawriba United Tribal Volunteer gi thomi singgi chana thaknaba polam sing matam chana pirakhidaba pirakpa tarabasu ningthina thong thaktaba apumasa oiba chinjaki polam sing pirai haibadagi khul ngakpagi thabak thadoktuna mayumda hanakhiba leikhrabane loinana United Tribal Volunteer gi thomi ane Kuki CSO gi luchingbani haibasingna tamthina phubagi wathok amasu thokhe United Tribal Volunteer ki kangbuna ITLF amade Kuki NP gi mathakta nungaitaba amade pendaba phongdoktuna umkhanaba su leikhrabane MPA gi Chief of Army Staff in charge po NIA na Fajinkhiba si peace agreement ki Mayoktani UNLF p pawasi ngasi nungthil Fajinkhiba Khutlai Paki Maira pause dagi laukhatjabane tha asigi 13 da India gi National Investigation Agency NIA na UNLF ki lanmi sanglup MPA gi Chief of Army Staff in charge Thoksom sidaba mapu Chief Intelligence lai mayum ingba masung Sergeant Thaunaujam landababu Aronba thaurang amada Fajinkhiba si November 18 2023 da Government of India amade UNLF anigi marakta khuyek pinakhiba peace agreement ki ground rule thugaibane masi pambai na luchingba UNLF na haksina lawi haina pambai na luchingba UNLF ki media coordinator Charaidongba Thoksom na thadorokpa cherola man haire cherola sina makhata na hai Party ki maruoiba thaupuba member ahum asi Fajinkhibaga Party ki authority na Manipur ki Chief Minister unakhe fabagi maram hangbada masigi matangda private information amata pirakpa khangalakpa leikhide adumoinamak Home Department ta thodok asina trust building achoba thajadaba ma pire haina haikhre haina thamlakhe aduga makhata na masima su hairakhi madude case asi interstate case amani haina NIA na haibana masigi matangda CM na karisu tawba ngamde adubo athuba matamda bail out taunaba center da ngamba thakta honagani su haire NIA gi higher authority amade Government of India gi maruoibo authority singa thodok asigi matangda pau phaunakhe matamadu da member ahum ase NIA gi khutta leire haina NIA na khangalakhe Fajinkhiba thodok asigi matangda party gi authority gi wari sanabage haibada investigation loidriba phauba unaba khudong cha khiroi haiba wafam asi thamlakhi haire Intelligence Bureau IB gi mihut ka unaduna makhoi gi nakal dagi athuba matamda thadoknaba honagadabani natrabade wari sanabada deadlock lerakpa yai haiba wafam thamkhe IB na su honagani haina thajaba pirakhe thawong asi makti NIA na hojik sangsilliba peace process asi mahei yalandana ba thabak tawrabra amasung mipa asi yamna motivated oiba ek amani haina khalloidabagi maram leite maram asina athuba matamda Fajinkhiba MPA gi Chief of Army Staff in charge Chief Intelligence amasung Lanmi Sergeant TS Landavada Siriba Yumpham Yaudaba Charsing adu Lauktuna Kudakta Thadoroknaba Government of India gi Maikaida UNLF na khangalakli haire
Kuki Militantsingna Thamnapokpigi Yumsingda Changduna Chei Huranba Amadi San Kaya Nongmeina Kaptuna Hatpagi Thabak Chatharakle Pawasi ngasi nungthil Fajinkhiba Khutlai Maira Pausedagi Lokhatsavane Kanglup anigi lan asina maram oiduna Moirang Asigi manungchanna Thamnapokpi hairiba mitai khul asida mi leiba ngamnadabadagi Relief camp da changjafam lauduna leiringai cheirak asida Kuki Militantsingna mi leinadraba Thamnapokpigi Yumsingda Changduna Chei Huranbagi thabak yamna toina chathare haire Khunjasingdagi fangba paugi matungina de ngarang numidungba matung pung 12 kunthra rom taba matamda Churachandpur district ke Kanga thai amadi khoiren taklomdagi Khutlai Paiba Kuki Militantsing kumtharaklaga Labukta sajik chaduna leiriba sansingda Nongmeina kaptuna hanaba honakhe Maduda san kaya Nongmeina panduna sokapan nangkhe aduga hojik san ahum thiba khangdana leiri haire Khunjasingna makhatana phongdorokpagi matungina de Kanglup anigi lan asina maram oiduna Thamnapokpiga thangnariba Hai Kenel gi mafamda leiriba mitai gi lokonsing asi ngasi fawba changduna lau uba ngamdana leiribane mafam asi Kuki Militantsingna dominate tawduna leibadagi changba ngamdabane hairiba labuksing asida sajik chaduna leiba sansing Kuki Militantsingna Nongmeina kaptuna Hatpagi thabak asi Chatharakpani haire Pawasina hai ngarang Kuki Militantsingna sansingda Nongmeina kapsingduna attack tawrakpa adugi paw tabadagi mafam aduda leiriba IRB singna Nongmei kaptuna Kuki Militantsing adu tankhai Loinana asokpa sansing adu IRB personnel singi matenga loinana mafam adudagi puthorokpa ngamkhi haire MSPCL gi staff Nattaba Nupi Amagi bank account da Niyom Kaina sel Hapchillambi company asigi deputy manager Yandrembam Stella Thabaktagi suspend Toukhre Pawasi ngasi nungthil Fajinkhiba Khutlai Maira Pausedagi Lokhatsavane Manipur State Power Company Limited MSPCL da deputy manager FNA waina thabak tawribi Yandrebam Stella kaubi asina Niyom lana company asigi staff Nattaba Thangmaiban Kabrabam Leikaidagi Yandrebam Kainahanbi Devi kaubi amagi bank account number 34481437700 da Niyom Kaina thagi salary Hapchilamba Thengnavadagi Thabaktagi suspend tawre haire MSPCL da deputy manager FNA waina thabak puriba Yandrebam Stella bu Thabaktagi suspend tawbagi order asi Haukiba March 13 da MSPCL Manipur gi managing director NG Subhachandra Singhana thokiba official order amagi matungina nei suspend order aduda pallivadi haukiba March tang 3 MSPCL gi finance and account department ke executive director na thokpa official letter number 167/1/EXDF/2023 24M MSPCL FA/901 03 MSPCL company asigi staff singi thagi salary statement da company asiga mari leinadaba amade staff Nattaba Thangmaiban Kabrabam Leikaidagi Yandrembam Kainahanbi Devi kaubi miyoi amagi bank account number 34481437700 asida Niyom Kaina salary hapchinba thengnare haibasi khanglakhe company asigi thagi salary statement asi semba amade semlakliba salary statement asigi achumchumdagi officer in charge asi company asigi deputy manager FNA Srimati Yandrebam Strelani haire company gi fund lana sejinaba Huranba puksel sengdaba thabak tawrambagi mayokta Yandrebam Strela deputy manager FNA gi mathakta disciplinary proceeding ama lokhatle haina order asida palle order asigi matunginna company asigi human resource policy gi rule 10 clause 1 sub clause A of the CCA gi chapter 12 Misconduct Rule 91 Clause A Subclause 17 gi makhada January B Yandrembam Stella Khudaktagi makhata ba order ama thoktriba phawba Thabaktagi suspend tawre haina palle Loinana order asigi matungina suspend manungda Niyom gi matungina headquarter asi mahak masagi division headquarter oigadabane Loinana mari lainabasingi ayaba yaudana station thadoktuna satpa yade haiba waphamsu suspend order asida mayek sengna palle